the True Crime and Forensic Manipur na Mamutaram Nokchari. US ki Washington State ki Spokane City da March 6, 1959. Numit asida chahimapan suravi nupi macha Candy Roger mangonda tamthiba laibaktiba thoudok ama thokibagi wari ni. Case asi khwaidagi leiraba cold case singi manungda ama oribani. Forensic science amadi technology kaya chakolakpadagi langlan lanjin puthopangam dana lairamba ariba cold case kaya amasu solve tawangam lakhi. Ngasigi case asisu solve tawangam khina traga ngam khidi haiba adu makha na khangminasi amadi tamthiba thoudok adu karino amasung generate miyo adu fanaba kari chathagi haiba adu kubna khangminasi. The Candy Roger murder case. Candy Roger hariba nupi machasi 13 July 1949 da US ki Washington State ki Spokane City da poki. Mahaki apokpagi mingna Carl Roger amadi apokpagi mingna Ellen haina kawi. Candy Roger mama mapa anigi naitom pokchabi machanupi ni. Ikang khangaudana Candy gi mama mapa kariguma nungainadaba amadeki khainaduna leiki. Candy mama ga punna leiminaki matamaduda Candy gi mama school gi ocha moiramki. Mahakna angamba makai honaduna machane pibu yolaki. Candy asi makhoi gi akoi ba leikaida mina masakhangba angang ama oiramki. Irang langba nokpada pamchaba nupi macha amadi. 1959 tamthiba thoudok thokadariba chahi asida Candy Roger chahi mapan sure. Amadi mahak Holmes Elementary School da 4th grade tamliba matamni. Matam asida Candy Roger Bluebird haina mingthonba youth organization ama yauramki. Bluebird ki members sing asi nupi macha ngaktani. Haribo organization asina nupi macha singbo wakhalawshin kaya piba amadi recreational activities kaya amasu yauri. Candy Roger organization asigi thawak thoramda thawai yauna yauramki. Camping trip chatpa uwa thaba hiking asina chingba kaya yauramki. Candy Roger harau tayambi nupi macha moina horaki adubu kana amatana tamthiba thoudok amana khanghaudana Candy Roger gi mathakta tarakani nongmatasu khalude. Makhoi gi Bluebird organization dugi event amagi fundraise taunaba member nupi macha sing adu makhoi gi yomlonaba laikai singda mithai yonarami. March 6, 1959 Candy Roger school dagi yumda halaklami. Numit adu irai numitni. Candy Roger su numit aduda mithai sing yon gi haina khalami. Yum yorba matung mahaki mama Ellen da chatlugi yabra haiduna hanglami. Mama na yam kuina chatkanu haina ayabadi piraki. Aduga mamjingaida yumda halo hayamki. Masidagi Candy oats khara charaba matung mahaki mithagi box sing paiduna yumdagi thoki. Matamatu nungthilgi pung mari taba matamni. Mahaki chahi lengagi nupi macha kayasu mithai amadi chocolate yonaba yumthong amadegi amada chattuna lainari. Mahak sumaduda yauramki. Adubu masigi matung kari tawrakani haiba kana amata khangba ngamlamde. Numit taraklaba fawba Candy Roger yumda halaklamde. Pung mga makai tarakpa matamda mama Ellen pakhat pahoroki maramdi Candy Roger kaishu thoidokpa tawdrabadi soidana hanjilakpa yarba matamni. Mama Ellen pungkhai mu Candy halakpa ngairamki. Mahakna halakpagi khongthangi makhol tarakpra haiduna mama na ngaiduna leiramki. Adubu Candy di halaklamkhide. Pung taruk helakpa swaidagi di mama Ellen fathaba ngamlaktre. Candy karigumba amadi soidana thoklamlagani haida chabyungna khalaki. Masidagi mama Ellen na Candy ki grandfather Stanley Newton da pau piramki. Amadi mari mata yumlon kainonaba singdasu Candy halaktre haiduna pau hayamki. Akoi bigi miyoi sing yauduna mahakpu thiba hauki amadi anakpada leiriba miyoi singda Candy urambra mahaki leifam khangbra haiduna hangdaramki. Miyoi kharanadi nungthil ngalingai matamda mithai gi box paiduna
ꯆꯠꯈꯤꯕꯗꯤ ꯎꯔꯝꯃꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯂꯝꯈꯤꯗꯦ ꯀꯦꯟꯗꯤꯒꯤ ꯒ꯭ꯔꯥꯟꯐꯥꯗꯔꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃ ꯑꯅꯤꯒ ꯂꯣꯏꯅꯅ ꯒꯥꯔꯤꯗ ꯊꯤꯕ ꯆꯠꯂꯝꯈꯤ ꯑꯗꯨꯕꯨ ꯐꯪꯕꯗꯤ ꯉꯝꯈꯤꯗꯦ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯈꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯗꯤ ꯁꯦꯔꯤꯐ ꯗꯤꯄꯨꯇꯤꯁꯤꯡꯁꯨ ꯌꯥꯎꯅ ꯀꯦꯟꯗꯤ ꯔꯣꯖꯔꯕꯨ ꯊꯤꯕ ꯍꯧꯈꯤ ꯑꯗꯨꯕꯨ ꯀꯦꯟꯗꯤ ꯔꯣꯖꯔꯒꯤ ꯂꯤꯈꯨꯟ ꯑꯃꯠꯇ ꯐꯪꯕꯗꯤ ꯉꯝꯈꯤꯗꯦ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯤꯇꯤ ꯑꯗꯨꯗ ꯀꯦꯟꯗꯤ ꯔꯣꯖꯔꯒꯤ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯝꯈꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯀꯌꯥꯅ ꯃꯐꯝ ꯈꯥꯏꯗꯣꯛꯇꯨꯅ ꯊꯤꯔꯝꯈꯤ ꯁꯒꯣꯜ ꯑꯃꯗꯤ ꯒꯥꯔꯤ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯣꯏꯅ ꯊꯤꯈꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯦꯞꯇꯅ ꯊꯤꯔꯝꯈꯤ ꯑꯗꯨꯕꯨ ꯐꯪꯕꯗꯤ ꯉꯝꯈꯤꯗꯦ ꯀꯦꯟꯗꯤ ꯔꯣꯖꯔꯒꯤ ꯃꯃꯥ ꯑꯦꯂꯟ ꯃꯆꯥꯅꯨꯄꯤꯕꯨ ꯎꯔꯛꯇꯕꯒꯤ ꯃꯌꯥꯏꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯂꯩꯔꯝꯈꯤ ꯆꯥꯕ ꯊꯛꯄ ꯑꯃꯠꯇ ꯆꯪꯗꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯕꯨ ꯇꯦꯛꯇ ꯀꯥꯏꯗꯨꯅ ꯐꯪꯖꯕ ꯍꯥꯏꯅ ꯅꯤꯡꯗꯨꯅ ꯂꯩꯔꯤ March 22, 1956 ꯀꯦꯟꯗꯤ ꯔꯣꯖꯔ ꯊꯤꯕ ꯈꯪꯂꯛꯇꯕ ꯅꯨꯃꯤꯠ 13 ꯁꯨꯕ ꯑꯁꯤꯗ ꯑꯦꯌꯔ ꯐꯣꯔꯁꯇ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯅꯤ ꯍꯣꯋꯥꯔꯗ ꯂꯣꯔꯦꯟꯁ ꯑꯃꯗꯤ ꯔꯤꯆꯥꯔꯗ ꯕꯔꯒꯟ ꯃꯈꯣꯏ ꯑꯅꯤꯅ ꯎꯃꯪ ꯑꯃꯗ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯈꯤ ꯃꯐꯝ ꯑꯁꯤ ꯀꯦꯟꯗꯤꯒꯤ ꯌꯨꯝꯗꯒꯤ ꯃꯥꯏꯜꯁ 8 ꯂꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ ꯎꯃꯪ ꯑꯁꯤꯗ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯈꯣꯡꯎꯞ ꯖꯨꯔꯥ ꯑꯃ ꯇꯥꯔꯝꯕ ꯊꯦꯡꯅꯔꯝꯈꯤ ꯈꯣꯡꯎꯞ ꯑꯗꯨ ꯃꯆꯥꯅꯤ ꯑꯃꯗꯤ ꯍꯦꯛ ꯎꯕꯗ ꯑꯉꯥꯡꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯣꯡꯎꯞ ꯑꯗꯨ ꯀꯔꯝꯅ ꯎꯃꯪ ꯑꯁꯤꯗ ꯇꯥꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯅꯔꯝꯈꯤ ꯑꯃꯗꯤ ꯆꯤꯡꯅꯕꯁꯨ ꯐꯥꯎꯔꯝꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯣꯡꯎꯞ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯝꯈꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯈꯣꯡꯎꯞ ꯑꯗꯨ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯊꯤꯔꯤꯕꯤ ꯀꯦꯟꯗꯤ ꯔꯣꯖꯔꯒꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯦꯟꯗꯤꯒꯤ ꯒ꯭ꯔꯥꯟꯐꯥꯗꯔꯗ ꯄꯥꯎ ꯄꯤꯔꯛꯈꯤ ꯈꯣꯡꯎꯞ ꯑꯗු ꯌꯦꯡꯂꯨꯕꯗ ꯀꯦꯟꯗꯤ ꯔꯣꯖꯔꯅ ꯇꯣꯡꯈꯤꯕ ꯈꯣꯡꯎꯞ ꯑꯗꯨ ꯑꯣꯏꯔꯝꯈꯤ ꯃꯁꯤꯗꯒꯤ ꯈꯨꯗꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡꯅ ꯎꯃꯪ ꯑꯗꯨꯗ ꯄꯥꯛꯇꯛꯅꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯍꯧꯔꯛꯄꯒꯤ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯐꯪꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯎꯒꯤ ꯃꯁꯥ ꯑꯃꯗꯤ ꯎꯅꯥ ꯀꯌꯥꯅ ꯇꯥꯁꯟꯗꯨꯅ ꯂꯩꯕ ꯖꯒꯥ ꯑꯃ ꯊꯦꯡꯅꯔꯝꯈꯤ ꯃꯗꯨ ꯆꯤꯡꯅꯕꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯈꯤ ꯎꯅꯥꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯆꯤꯡꯅꯔꯤꯕ ꯑꯗꯨ ꯆꯨꯝꯗꯨꯅ ꯂꯩꯔꯝꯈꯤ ꯑꯉꯥꯡ ꯑꯃꯒꯤ ꯄꯠꯊ ꯄꯨꯝꯊꯕ ꯍꯧꯔꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤ ꯑꯉꯥꯡ ꯑꯗꯨ ꯀꯦꯟꯗꯤ ꯔꯣꯖꯔꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯈꯤ ꯀꯦꯟꯗꯤꯅ ꯁꯦꯠꯂꯝꯕ ꯐꯤꯔꯣꯜ ꯑꯗꯨ ꯁꯦꯒꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯧꯔꯤꯗ ꯐꯤ ꯑꯃꯁꯨ ꯌꯦꯠꯇꯨꯅ ꯂꯩꯔꯝꯈꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯣꯇꯣꯞꯁꯤ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯔꯛꯈꯤ ꯀꯦꯟꯗꯤ ꯔꯣꯖꯔꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯄꯥꯎ ꯄꯤꯔꯝꯈꯤ ꯑꯃꯗꯤ ꯀꯦꯟꯗꯤꯒꯤ ꯃꯃꯥ ꯑꯦꯂꯟ ꯃꯆꯥꯅꯨꯄꯤ ꯁꯤꯅ ꯐꯪꯂꯦ ꯇꯥꯕꯗ ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯈꯤꯔꯝꯃꯤ ꯀꯦꯟꯗꯤꯒꯤ ꯄꯥꯎ ꯇꯥꯕꯗ ꯁ꯭ꯄꯣꯀꯦꯟ ꯁꯤꯇꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯟꯈꯤ ꯑꯃꯗꯤ ꯑꯀꯤꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯅꯈꯤ ꯑꯉꯥꯡꯁꯤꯡ ꯑꯃꯠꯇ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯅꯔꯝꯈꯤꯗꯦ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯀꯦꯟꯗꯤꯒꯤ ꯑꯣꯇꯣꯞꯁꯤꯒꯤ ꯔꯤꯖꯜꯗꯒꯤ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯀꯦꯟꯗꯤ ꯔꯣꯖꯔꯗ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯜꯠ ꯆꯠꯊꯔꯕ ꯃꯇꯨꯡ ꯃꯉꯛꯇ ꯌꯦꯠꯂꯝꯂꯤꯕ ꯐꯤ ꯑꯗꯨꯅ ꯃꯈꯧꯔꯤ ꯂꯥꯛꯇꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯕ ꯉꯝꯈꯤ ꯈꯨꯗꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯈꯤ ꯃꯤꯍꯥꯠꯄ ꯑꯗꯨ ꯐꯥꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯏꯟꯇꯔꯚ꯭ꯌꯨ ꯆꯠꯊꯈꯤ ꯑꯍꯥꯟꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯄꯨꯂꯤꯁꯅ ꯆꯤꯡꯅꯔꯤꯕ ꯑꯁꯤ ꯍ꯭ꯌꯨꯛ ꯕꯥꯏꯟ ꯃꯣꯔꯁ ꯍꯥꯏꯔꯤꯕ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯈꯤꯕ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯁꯤꯅꯤ ꯃꯍꯥꯛꯄꯨ ꯆꯤꯡꯅꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯦꯟꯗꯤ ꯔꯣꯖꯔꯕꯨ ꯑꯣꯇꯣꯞꯁꯤ ꯇꯧꯕ ꯃꯇꯝꯗ ꯀꯦꯟꯗꯤ ꯔꯣꯖꯔꯒꯤ ꯐꯤꯔꯣꯜꯗ ꯒ꯭ꯔꯦꯞꯁ ꯐ꯭ꯂꯦꯚꯔꯒꯤ ꯆꯨꯋꯤꯡꯒꯝ ꯃꯅꯝ ꯅꯝꯕ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯒ꯭ꯔꯦꯞꯁꯀꯤ ꯆꯨꯋꯤꯡꯒꯝ ꯌꯥꯝꯅ ꯄꯥꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤꯅꯤ ꯃꯍꯥꯛꯄꯨ ꯀꯨꯞꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯪꯗꯕꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄ ꯇꯥꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯏꯟꯇꯔꯣꯒꯦꯁꯟ ꯆꯠꯊꯈꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯀꯦꯁ ꯑꯁꯤꯒꯤ ꯀꯜꯄ꯭ꯔꯤꯠ ꯑꯣꯏꯅ ꯄ꯭ꯔꯨꯐ ꯇꯧꯕꯗꯤ ꯉꯝꯈꯤꯗꯦ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤ ꯁꯣꯜꯚ ꯇꯧꯕ ꯉꯝꯗꯅ ꯊꯥ ꯀꯌꯥ ꯍꯧꯈꯤꯔꯝꯃꯤ ꯗꯤꯇꯦꯛꯇꯤꯚꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯀꯦꯁ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯛꯈꯤ ꯀꯦꯟꯗꯤ ꯔꯣꯖꯔꯅ ꯂꯩꯈꯤꯗꯕ ꯆꯍꯤ 4 ꯂꯩꯔꯒ 1963 ꯖꯨꯟ ꯊꯥ ꯑꯁꯤꯗ ꯀꯦꯟꯗꯤ ꯔꯣꯖꯔꯒꯤ ꯃꯄꯥꯁꯨ ꯁꯨꯁꯥꯏꯗ ꯇꯧꯖꯗꯨꯅ ꯁꯤꯈꯤ ꯃꯆꯥꯅꯨꯄꯤ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯗꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯦꯟꯗꯤ ꯔꯣꯖꯔꯒꯤ ꯀꯦꯁ ꯑꯁꯤ ꯁ꯭ꯄꯣꯀꯦꯟ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕ ꯂꯩꯔꯝꯗꯦ
lepa leitana adumak thijalamki adubu mihatpa adudi khangdokpadi ngamkhide matamna asum haukhibana 1956 tagi 2001 yorakhi 2001 asida DNA technology da achoba ahongba chawkhatpagi mami ama lakhi Candy Roger gi firol sing adu matam maduda investigator sing na evidence oina chahi kaya checkshin na thamjin khibani firol sing adu forensic lab ta puraktuna examine tawki mihat pa adu gi DNA yawram bayai haibi asada investigator sing na khaluba adu makshu oinamki forensic investigator sing na Candy Roger gi khongrau machadagi mihat pa adu gi DNA fangbangam ki Forensic investigator singna DNA adubu lokthok pangam ki amadi lokthok laba DNA adubu DNA profile same na bigidamak same saram ki haibadi DNA adu da yawriba akaknaba genetic information adugi masak adubu khangdok nabani aduga masigi thawong asibuna DNA profiling haina khangnai matang asi detective singidi yamna langthak naba tangka kamani fanglakliba DNA aduna case asibu solve toba ngamgadra ngamloidra haibigi wakalna DNA profiling toba lorba matung miyoi kayagi DNA record yawriba database aduda hapchinduna yengki adubu laibak thibadi database aduda fanglakhiba DNA aduga chanaba amata fangkide masidagi detective sing amuk han awava haibadu oiramki masigi matung mamangda chingnakhiba serial killer Hugh Byron Morse evidence amada fangdabadagi thadokhiba adu 2002 da mahaki DNA adu lawduna chanabra haiduna amuk test tawki adugo fanglakhiba DNA aduga Morse ki DNA ga chanaram khide maduna masidagi mihat pa si Morse nati haiba confirm taki Michael Yamaromda Candy gi mama Ellen 2006 ki September thada masagi chahi 82 suba madamda taibang thadokhi machanupigi mihat adugi asengba khangba ngamdana asum punsi loikhi matam kharagi matung 2018 da forensic genetic genealogy ko forensic technique ama safong lakhi forensic genetic genealogy haiva se forensic science ki branch amani masida DNA profile degi genetic information adubo public genealogy database hapchinduna sakhangdaba miyoi adubu khangdokpa ngammi karigumba masida khangba ngamdrabasu family tree semduna mishak adugi mari mata sing khangdokpa ngamli forensic genetic genealogy ase cold case kaya solve tawbada sizinaraki asumna Candy Roger gi case asidasu sizinaba haunabagi damakta same saramki masigi matung Brittany Wright Kobe Washington State Patrol Crime Lab ki forensic scientist asina Candy Roger ki case asibu pairam ki masidagi 2001 dagi crime lab freezer da store tawduna thamlakpa Candy Roger ki khongrau macha dagi fangkiba DNA adu genetic genealogy technique da sizinaba yagadra haiduna test tongnabagi damak private forensic lab amada tharamki DNA adu chahi adu ki matik kuibana anamana kaitharami analyze toba yararoi hain hairaki detective sing ningba kairamki adubu kaitharaba sokchalaba DNA da analyze toba otram koba laboratory ama Texas ta leramki masida DNA adu analyze tawhanduna makha taba examination chathaki tha taruk leiraba matungda result lakhi result adu da machin mana nupa ahum oithokpa yaba mishak oina fangba ngamki mishak ahum adudi John Andrew amadi Reigh Hoff kawi adubu haidiba miyoi ahum asi sikhiba kuiraba ngakta oiramki investigation makha chatharakpada John haidiba nupa asigi machanupi Kathy kaubi ama leirami investigator singna Kathy da su khanghalamki madudi mahaki laikhidraba mapa John asi Candy Roger ki case ka mari lainana investigate tawri haiba ase Kathy ki DNA busu investigator singna lawduna test tawbada mamang da fangkriba sakhangdriba mihatpa digi DNA ga nakna manaba thengnaraki masidagi investigator singna mihatpa asi John soidana oiram lagani haina chapsana chingnaraki
Masidagi detective singna aroiba khongthang ama lokhalaki Katie ge ayaba lawduna John bu fumkriba cemetery aduda chatuna mahaki coffin lawthoki John gi hakchangna patha pumtha khraga lemhoba singdagi DNA sample lawthoknabagi damakta forensic lab ta purakhi amadi DNA sample lawthokpa ngamki lawthoklaba DNA adubu makha taba examination chathaki result adu investigator singna chingnaramba adumak oirakhi mihatpa adu John oiramki asumna 1959 da Candy Roger bu hat khiwa adu chahi kaya chupna honarakpana 2021 ki November 19 da solve tawba ngamki adubu case asi solve tawrabasu Candy Roger ki mamadi machanupi bu kanana hatlibanu haiba khangba ngamdana thawai mangki case asi solve tawrabasu penbadi oide haiba yai Candy Roger asi John hatpani haiba khangba ngamki adubu John Candy Roger bu hatliba asi karigino amadi thoudok asi pre plan oiribra natraga khudaki oiba wakhaldagi hatpa oiribra kanana su khangba ngamkide masida mayamgi mota dusu comment haibiramu mayam video asibu like tawbiramu amadi channel asibu su subscribe tokshinbiramu